म्यांमार रोमदगी चंगसिलकपगी मियोइसिंगना अखोगी ngamkhai paring sing thudek lamba se sigi taina ba akhoi mamang da su akhoi si handaki thoki ba January 13 se khatana tana mamang da su amukak lairi ba ngamkhai gi paring khari ba sida akhoi thudi amaga yot ka huran gi bagi akhoi pau su dumak pau che sing da yauraga leikrabani mamang chai da duga handak su mu inong nong na semjel ba matung da home ministry na fazana laaga makhata ba sambal khabagi thabak chatharaga fazana yengshil ba matung da su mu January 13 ga 13 sida akhoi Myanmar romdagi changsilaiba miyosing namuk thudi amaga yot ka huran gi bagi madugi paus dumak leikrabni aduga akhoi madu mata January 13 se thudeklam matungda ngarang se January 14 se yengshin khre haiba wafam khang asi pau che sing da yauri sumaina itatatna Myanmar romdagi changsilaiba singsina ngamkhai gi paring se sum thudi e khange aduga yot kumba pochei khara dum hurale khangna sum mamangda su anira ahumra thokrabaduda kai gumba mata akan ba action na betare sugum mata lokhate duga handak su muk adum sambal sing thudi ga yengsilaga adum makhata na semjan ba today amaga adum makhata na dum yengsilaga semjan ba so maina sum tawra leiragadi khogi mapandagi changsilaiba singse adum kamaina tawbata hajine sigi protection je kamaina tawgani ando sa kamaina mini border protection je asam falna hojikudi asam falna border yengsan mai tawse asam falna tawi ko adubu ai wakanda border gi fencing gi dedicated force amadi petrol force ama ai tare koi India Bharat Sarkar jena hojikori nominate tawdribne ko koi Manipur gi context ai tare fencing budi chathari mase asam falna hoji ki oina di yengjali ko tawdabu koi ne yengdu se kaino yana repeatedly border fencing damage tawse thawaina tawrira natragi tawhalira ai pochi koi khangmam changi ko adi yaraga tawhalira ai masigi matangda Manipur police la state government da kari FIR laizano atigi hujiki fencing do kantat kredi adum khabar da su yawi rei mayam na surum uli ko adubo legal oibe action di kari lokot kre asama falda madugi matangna kana gi mathakta record tawre kana gi mathakta crime record tawi tawde ha potune khoina khangni se aduga order area da village kari lei khoi chingge area ai tare khoi somna kan gi na toba movement gi matang na ni ko ina thamjari se aduna intelligence report to bazana yengragadi koina comment pumpi da previously lan gane ko tabu akhoi gi praja da if akhoi asomna kan lei baga somga akhoi chinau ni changna ba yana ba formula ama sembi wa ba du dia chumre koi su mangai akhoi chathosin to ba yana ba legally chathosin to ba yana border fencing da border gate lei sing du da akhoi gi hingon koi bagi trade ki kari concept se lan ba yana ba village inter village trade concept hana le number 30 sing se village to village ki treaty ai tare understanding sing se lan ba yana ba adu mathabak chathaba du gi yamna tai fataba lei tabu border fencing kaltala mise aina ningsing bada handa kisiga anirak sur male aduga photo du uiba photo quality ni yaw na to man ba su yawi ba khoi gi photo da kai da to do concrete ka haidana khotana to ga payment na visit payment macha ma leiraga adu mathakta fencing lei bane ba sigi sina lei tabne ado amarom da yenganda mamang na gatat ki bidu su media housing na paulo na ba na da asama falna adu gi jaga do changal lakre hai ba gi pot amasu changal lakre hai ba pot amasu yam chauna khoi da Pauma Pangzabalay through some sources of the Pangmalay Aduna. Masi Pochida, whether Assam Rifle is sincerely guarding the border or not, I have seen question. Who are responsible? Kanakana responsible? No, Aduga legal step Karikari low where Kanakana meaning the complaint lay Assam Rifle Manipur police Karikari report have to Kangana Quena comment low to William Lang Neva Adubu Manipur government Uina through governor was the governor upon Manina concise report Amana concise Kayani Kenoma, step ama fazana committee ma semaga border committee ma semaga anda masi ide central gi joint secretary atagi secretary sing na laga yengsan batana tana border si akoi gi lamta lei bani na akoi gi concern oi poni aduna Manipur government with along with CSO committee ma semaga masi matang se clarity ma di miyam da thambi ma changi ai se sumai dam sai